Hi ma'am, ngasidi mayamꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯍꯥꯞꯆꯔꯛꯀꯦ ꯌꯥꯝ ꯇꯦꯟꯇꯛꯅ ꯃꯌꯥꯝꯅꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯖꯒꯣꯏ ꯍꯥꯏꯗꯤ ꯃꯔꯤꯡ ꯅꯥꯒꯥ ꯗꯥꯟꯁ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤ ꯖꯥꯇꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯟꯅꯕ ꯑꯦꯅꯤ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯍꯩꯇꯕ ꯌꯥꯗꯕ ꯈꯪꯖꯤꯟꯗꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯖꯒꯣꯏꯗꯣ ꯍꯩꯖꯤꯟꯗꯕ ꯌꯥꯗꯕ ꯖꯒꯣꯏ ꯑꯃ ꯑꯣꯏꯕꯅꯤ ꯁꯤꯒꯤ ꯗꯥꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯈꯨꯟꯖꯥ ꯑꯩꯒꯤ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡꯒꯤꯗꯤ ꯃꯔꯛꯇ ꯌꯨꯠ ꯍꯥꯏꯕꯗꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯅ ꯇꯧꯒꯗꯕ ꯖꯒꯣꯏꯅꯤ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤꯗꯃꯛꯇ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯒ꯭ꯔꯨꯞ 4-5 ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯒ ꯃꯧꯁꯨ ꯌꯥꯎꯋꯤ ꯃꯧꯁꯤꯡꯒꯤꯁꯨ ꯃꯣꯏꯒꯤꯁꯨ ꯁꯔꯨꯛ ꯑꯃ ꯐꯪꯖꯩꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯚꯤꯗꯤꯑꯣ ꯒ꯭ꯔꯨꯞ 4-5ꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯥꯞꯆꯔꯛꯀꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯂꯒ ꯑꯗꯨꯝ ꯇꯝꯁꯤꯟꯕꯤꯕ ꯌꯥꯒꯅꯤ ꯑꯦꯅꯤ ꯃꯔꯤꯡ ꯈꯨꯟ ꯆꯠꯄ ꯀꯥꯟꯗ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯤꯒꯤ ꯖꯒꯣꯏꯁꯦ ꯑꯗꯨꯝ ꯑꯅꯝꯕ ꯁꯥꯟꯅꯩꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯎꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯗꯪ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯇꯦꯟꯇꯛꯅ ꯑꯗꯨꯒ ꯍꯩꯕꯁꯨ ꯑꯣꯏꯕꯤꯔꯣ ꯍꯩꯇꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯈꯣꯡꯊꯥꯡ ꯍꯥꯏꯇꯥꯔꯦ ꯌꯦꯠ ꯑꯣꯏ ꯊꯥꯡꯕ ꯈꯨꯠ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯕꯤꯍꯧꯔꯣꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯀꯣ